Manipur People's Party MPP के full-fledged President ama KHANABAGI DAMAK tha ani ge manungda Meekhal Pangthoklagani Manipur High Court na Khang-Hallakpagi Matung ina Chahi Asigi July 3 ta Meekhal Pangthoklagani HAIRI hiram singi matangda ngasi Polo Ground maningda leiba MPP ge office ta pangthokpa pau gi mifam amada Party Asigi General Secretary Administration Dr. K. Muktasanan hai Haukiba tang kun mangada MPP Central Committee ge mifam ama phamduna Party Asigi full-fledged President ama KHANABAGI warep laure maramaduna Chahi Asigi July 3 ta GM Hall da Party ge full-fledged President ama KHANABAGI Meekhal Pangthoklagani loinana numit asimakta da Meekhal ge result su lauthokani Meekhal ase pangthokringai mamang numit adumakki ayuk pung 9 dage numit yung bafawba MPP ge oiba General Conference amso pangthokani madugi matung nungthel pung amadage pung bari fawba full-fledged President KHANABAGI vote thadagani Maduga iroinana Meekhal gi result so lauthokani hauzik Manipur gi luraba transformers da regional party amagi maru oiba thodang chauna thorakle party asigi ahalaman singna Manipur gi damak lauramba thodang adu ngasigi mirol aikhoina tangdu leita draba Manipur gi phibam masida makhatana angamba thodang lobagi tanja lakle Kumja Englishingani Kuntareta Pangthokanaba State Assembly Meekhal da MPP na Lengak Londa Achoba Thodang Dong Nabage Padam Thamle Masida Miyam Naso Regional Party da Saugat Piyu Haina Muktasana Namakata Ke Panbayabadi MPP ge full-fledged President ama KHANABAGI Matangda Manipur High Court ki Judge Justice Ahantem Bimol na order ama thoke order adugi matung inda mamangda leiramba MPP ge chayet nabasing adu Manipur High Court ki Alternative Dispute Resolution ADR Center da Yanaba Purakpadagi Manipur High Court na Party as full-fledged President ama KHANABAGI Meekhal tha ani ge manungda Pangthoknaba Khanghanki Meekhal adu MPP ge Central Committee ge member sing na Khanba State Returning Officer amagi makhada Party as ge election rules amasung Constitution ngak na pangthokadabani Party ge manungda chayetnaba amata leitrabanina nakal animak ge learned council sing na case asi close downaba Khang-Hallakpagi Matung ina case asi close tore haiba wapamsu order asida makhatana palle Hauzik lairiba ekoi iramdam reiba asi tangai phadraba miku asida ekoi regional political party amagi yamna chauba thodang ama lakpa hariba thodang singsi ekoi gi full fledged president ama asi tangai phadana si ju mathau tarakpa adu oibagi dangta central committee na warep si laujara matungda ekoi gi Meekhal asi pangthok chagadabni aduna hauzik lairiba ekoi iramdam sigi tangdu leita daba phibam asida ekoi Manipur People's Party na ekoi mamang halaman jingi haktakta ekoi thodang kaya singthaningai oiba thodang kaya yakibagum ekoi gi lakliba mirol asina su ekoi gi tangai phadana leiba ke aruba tanja asida ninganaba leitana ekoi iramdam asigi issue kaya da ekoi saruk yajagani aduga ninganaba leitana ekoi maruoina laiba 2027 da pangthokkanena pariba ekoi gi assembly Meekhal asida Manipur state asigi lengak londa saruk yaduna leiba ke achobu thodang launanaba ekoi gi achobu pandam ama Manipur People's Party na thamjari